Coffee with Tom Ming Tabiriba Punamapu Taram Nokchari. Iram the Masigi Lan Oibiribi, Jago Isegi Lamda Saruk Town of Pumpkin Biribi, Hoji Hojigna MU da Music Amadi Danski Assistant Professor Oina Pampu Biribi, Laimayum Subhadra Bukudol Tamjage, Ahamaktada, Chemabu Tom TV Makiti Taram Nokchari. Time so many purbo, and Nikakuno Chedi, Amadi and Biriba, Tom TV and Biriba viewers Punapu Aina, Ikokno Kudum Zedi. Yam Nuaze Jema, Jemangasi, Hodukchaba so Sigi, so Hodukchabo and Chemaki Ponapam Lamdam, Ima Baba, and Ipuro beaming, Ichaka Subi, Habadu, Punamana Kamjabi Tanzasi Logzage. Ahanumaktada in Nangasi, Kogi, Times of India, Tom Channel Gishita in Times of Manipur. Times of Manipur. Sida Ainang Haktang or Gasu, what you guys have a Pangzabi Maktaina, Takada Pangzari, Amadi, Tom Gi, young video viewers, Namapusu, Hangna, Kaikonibo Ucheri. I have see Tamui Bengi Creaton, create a work manaki, at the Pok 70. I Yimina Laimayum Subhadra Devi. I gi Apokpa, I gi Babungi Mingna, Sorgio, Laimayum, Prabhuji Sharma, Amadi Agi Imagi Mingna, Laimayum Ombi Akasindi Debiko. I have see Italy now Mangasui, I have Nanishubani, Itak the CMLA, Makada, Inaunupi Maga, I gi Upanupa Nigalai. Ningolo Birimnechema, Saga Home Birabne, Puro Biming Madilamsu. I have said Tamwe betting a Lagaida, I say Yumpanzavani. Aduga aigi hujit mafam china thangwai bel gi thingel lekagi aduda akoi gi pabung aigi waza Haridas haiba koi gi English ki mayam na sum English ki waza ne khangna biba adugi masanu pa han hai tare aduda isi yum panjabani aina khwai gi mau han ni hajab tare koi isli naw nupa ahum ni aduga matakta nupi amaga aina nupa dadi mau han hai tare mane adi pura beming na kongarakpam Nibesor Sarama. How's Isaki Adi? Isani lay, I Isanupi Maga, Nupa Maga. Yanuaze Sema, at the Semana, Hasi Kogi, Jagoi, Segi Lamsida, Honda Birakibasi, Sagi Sahika, they will be doing no Aduga, Osaka Nagi Makada, and Birakibno Habisu, Punamana comes at. I see I'm yapping a dagi, Haibitare, Jagoi Shadiam Koidana, Pamzeruba, Haitare. Aduna Sahi Ahum Mari Surapasai Zago Ishayamna Pamjaruduna Equigi Tamu in the Leva was a Minguna Panjarabada Sergio was a Bidurusing. Was I Mapam Dagi, Equigi Lekai Gueva, Quigi Silina Mayanga, I hek Itaki Siesiga. He says ye Quigi Dura Puzagi, Kangi, Karigi, Mayamsigi, when a Quigi say Kuba is a Nikandi, Mayam is a Mayama Tammy, Tamaga, Quigi. Kangumba, the Kubai say Gumba, Satpasideshida, Mayam Nasum, Nuxibi Haidare, Adamine Yanhan by say to Hana Kundazar Penny. And the Queen Ujarapa, Kanserapa, the same as when I'm Jagois Jam Saba, Ujaraki, Zagois Tapiraki, Koi Sama Pusu, Moina Zagoi, Tapir, the Nokosu Sazaki, same as young Malingadi Kanse, Jagois Nakamina, Parondegi, Sampiraki. I give him Milisis to them Zagoi Sediam the Pamzaba, Aduga Igi, Babungi Mate, Ini any issue, Quigi Tiny Divara, Stagadum, Makoka Singapa, Zagoi Lamdam, the Pamzabo, Imu Ibena, Yamna Sagot Pidai, Aduga Igi, Maruina Igi, Ini Atombi, Haitare, Laimayum. Ningol Sandrakala, Sina Ayamba, Aquibu, you could pick up, Tomo Zagui, says that Hawaii happy up. Aduna, I know Lekai and Zagui, Shagi, say me, I'm Rogan, says that Dance Academy, Sida, Zohalani, many put Dance Academy, there is a Sahi Mangata Lusaida, is a Minsanze. Certificate course, I know, certificate course, a quite 3 years course ni. Masida, I know. Okay, ni Kugi, Ladikilam the soup, Lysetam Tam Nazagoisi, Sunning of Panina, Madame Awama Mayama, King Zaki. Massi Quigi Quatung Manas is a Quatung High School in Tiny the adult school can Hanabani. Massis the class, you can sit them Murakansida, like Hitamagansiza, a quick hawky, calling back a king of Matamsi. Says that Quigi Sikpan. For the Matam do that. Second, always I think at the sea like a voice of Mutamu. Nang Cielo Veneva, Pamsabe Monsi. And I didn't Halagan is a class of Yavaneva. Yawis there, Quigi Matam do that, who Tabira was asking Tina. Cut in near the Goitam Getam, like Tam Getamo, and a high back. I don't know, I him do the Casatoy, my sister Nanga, and some Celacata, and a certificate course there, 3 years lessons there. Aduga mo diploma course ta 3 years mga mutabze adi matungda mo postgraduate ena sahi ani course ngo mutabze
aduna mathang tamakpaga loinana songi akhoi academic way dasu kano GP college da ise kano BA phau tamjare aduga mu university da MA se tamjaraktana ani sigi tuna lakpagi lambi ama haitare ko sumaina hona jarakpane ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦꯃꯒꯤ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯑꯄꯥꯝꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯗ ꯑꯩ ꯅꯣꯡꯃꯗꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯩ ꯖꯒꯣꯏꯒꯤ ꯂꯝꯗ ꯏꯁꯩꯒꯤ ꯂꯝꯁꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯅ ꯉꯁꯤ ꯏꯆꯦꯃ ꯃꯥꯏ ꯄꯥꯛꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯏꯆꯦꯃꯒꯤ ꯐꯖꯔꯕ ꯏꯁꯩ ꯖꯒꯣꯏꯕꯨ ꯌꯦꯡꯕ ꯐꯪꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯦꯃ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯏꯆꯦꯃꯅ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯤ ꯂꯝꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯚꯥꯕꯣꯛ ꯃꯌꯥꯝꯁꯤ ꯃꯃꯥꯡꯗ ꯈ꯭ꯋꯥꯏ ꯍꯥꯟꯅ ꯁꯛ ꯇꯥꯛꯆꯈꯤꯕ ꯃꯌꯥꯝꯅ ꯈꯪꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯦ ꯑꯝꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯂꯩ ꯃꯗꯨꯒꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯍꯟꯅ ꯏꯁꯩꯁꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯑꯣꯖꯥ ꯌꯥꯝ ꯍꯟꯕ ꯑꯥꯗꯤ ꯒꯨꯔꯨ ꯑꯣꯖꯥ ꯁꯣꯔꯒꯤꯌꯣ ꯑꯣꯖꯥ ꯕꯤꯗꯨꯔꯅ ꯇꯝꯕꯤꯔꯛꯄꯗ ꯁꯨꯀꯁꯥꯔꯤ ꯕꯔꯅꯅ ꯏꯁꯩ ꯑꯃꯈꯛ ꯇꯝꯕꯤꯈꯤꯕ ꯃꯥꯅ ꯇꯝꯕꯤꯕꯁꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤ ꯑꯃꯅ ꯆꯣꯡꯉꯥ ꯁꯥꯕ ꯑꯃꯅ ꯇꯦꯅꯋꯥ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯅꯤꯁꯤ ꯆꯣꯡꯉꯥ ꯇꯦꯅꯋꯥ ꯑꯅꯤꯁꯤꯁꯤꯅ ꯔꯥꯙꯥ ꯀ꯭ꯔꯤꯁꯅ ꯑꯅꯤꯁꯦ ꯑꯃꯅ ꯐꯖꯩꯌꯦꯅ ꯑꯅꯤꯁꯤꯒꯤ ꯐꯖꯕ ꯃꯌꯥꯝꯁꯦ ꯊꯥꯡꯗꯔꯛꯄꯁꯤꯗ ꯁꯥꯎꯅꯔꯛꯇꯅ ꯑꯅꯤꯁꯦ ꯐꯨꯅꯔꯛꯄꯒꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯃꯣꯠꯀ ꯌꯥꯎꯔꯀꯥꯟꯁꯤꯗ ꯏꯁꯩꯁꯦ ꯁꯛꯄꯒꯤ ꯃꯇꯝꯁꯤꯗ ꯂꯩꯀꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯃꯌꯥꯝꯒꯤ ꯁꯛꯄ ꯀꯥꯟꯁꯤꯗ ꯆꯣꯡꯉꯥ ꯇꯦꯅꯋꯥ ꯍꯥꯏꯔꯒ ꯈꯪꯉꯤ ꯏꯕꯥꯅꯤꯁꯦ ꯃꯗꯨꯒꯤ ꯏꯁꯩꯁꯤꯗ ꯑꯃꯅ ꯇꯦꯅꯋꯥ ꯁꯥꯕꯅꯤ ꯑꯃꯅ ꯆꯣꯡꯉꯥ ꯁꯥꯕꯅꯤ ꯏꯁꯩꯁꯦ ꯑꯗꯨꯒ ꯈꯟꯅꯔꯀꯥꯟꯁꯤꯗ ꯉꯥꯡꯕ ꯌꯥꯕ ꯏꯁꯩꯁꯦ ꯁꯛꯅꯔꯀꯥꯟꯁꯤꯗ ꯌꯥꯔꯛꯇ꯭ꯔꯀꯥꯟꯁꯤꯗ ꯑꯅꯤꯁꯤꯒꯤ ꯐꯨꯅꯔꯛꯄꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯀꯗꯝ ꯇꯧꯕ ꯈꯣꯠꯄ ꯏꯁꯩꯒꯤ ꯃꯨꯞꯃꯦꯟ ꯃꯌꯥꯝ ꯑꯃ ꯇꯧꯕꯁꯤꯗ ꯂꯩꯀꯥꯏꯅꯁꯨ ꯆꯣꯡꯉꯥ ꯇꯦꯅꯋꯥ ꯍꯥꯏꯔꯒ ꯁꯨꯝ ꯈꯪꯉꯦ ꯃꯤꯡꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯦꯀꯥꯗꯃꯤꯗ ꯆꯪꯉꯕ ꯃꯇꯝꯁꯤꯗ ꯍꯥꯏꯔꯤꯕ ꯆꯣꯡꯉꯥ ꯇꯦꯅꯋꯥꯁꯦ ꯁꯛꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯦꯀꯥꯗꯃꯤꯗ ꯑꯗꯨꯗꯒꯤꯗꯤ ꯑꯦꯀꯥꯗꯃꯤꯗ ꯁꯛꯍꯟꯕꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯅ ꯑꯩꯁꯦ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯁꯥꯏꯀꯜ ꯑꯃꯗ ꯐꯤꯁꯨ ꯗ꯭ꯔꯦꯁꯁꯨ ꯆꯞ ꯃꯥꯟꯅꯕ ꯊꯣꯜꯂꯀꯥꯟꯗ ꯁꯥꯏꯀꯜ ꯃꯅꯤꯡꯁꯦ ꯍꯥꯞꯄꯒ ꯄꯨꯔ ꯆꯠꯂꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤꯅꯅꯦ ꯄꯩꯁꯥ ꯊꯥꯔꯛꯄꯁꯦ ꯑꯃꯨꯛ ꯌꯣꯝꯁꯤꯜꯂꯀꯥꯟꯗ ꯑꯃꯨꯛ ꯁꯤꯟꯅꯔꯛꯇꯣꯏꯅꯦꯕ ꯌꯥꯝ ꯄꯤꯕꯅꯤꯅ ꯑꯗꯨꯒ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯇꯣꯏꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯁꯩꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯛ ꯇꯥꯛꯈꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯁꯨꯀꯁꯥꯔꯤ ꯕꯔꯅꯟ ꯍꯥꯏꯔꯤꯕ ꯆꯣꯡꯉꯥ ꯇꯦꯅꯋꯥ ꯑꯅꯤ ꯈꯠꯅꯕ ꯏꯁꯩꯁꯦ ꯁꯤꯁꯤꯅ ꯑꯍꯥꯟꯕ ꯁꯛ ꯇꯥꯛꯈꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯑꯩꯈꯣꯏ ꯇꯥꯛꯆꯒꯦ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯏꯁꯩꯁꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣꯒꯀ ꯃꯇꯦꯛ ꯇꯧꯔꯀꯥꯟꯁꯤꯗꯩꯁꯤꯗ ꯑꯅꯤꯗꯨꯒꯤ ꯑꯣꯏꯕ ꯈꯠꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯆꯣꯂꯣꯝꯒꯤ ꯀꯔꯤꯒꯤ ꯃꯌꯥꯝ ꯑꯃ ꯑꯚꯤꯅय ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯃꯇꯦꯛ ꯑꯃꯇꯪ ꯁꯨꯝ ꯍꯥꯏꯖꯔꯛꯀꯦꯀꯣ శ్రీ బృందావనంꯗ ꯍꯧꯔꯤꯕ ꯎꯔꯤ ꯄꯨꯝꯅꯃꯛ శ్రీ ꯔꯥꯙꯥ ꯁ꯭ꯌꯥꯃꯅꯤꯒꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡ ꯎꯕꯗ ꯂꯣꯏꯅ ꯃꯔꯣꯟ ꯊꯣꯛꯂꯤ ꯏꯪꯂꯕ ꯅꯨꯡꯁꯤꯠꯅ ꯇꯞꯅ ꯍꯨꯝꯂꯛꯄꯗ ꯎꯅꯥꯁꯤꯡꯅ ꯑꯃꯒ ꯊꯦꯡꯅꯕꯒꯤ ꯃꯈꯣꯜꯗꯣ ꯑꯇꯩ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ శ్రీ ꯔꯥꯙꯥ ꯁ꯭ꯌꯥꯝ ꯑꯅꯤꯅ ꯖꯣꯏ ꯑꯣꯏꯔꯦ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯇꯅ ꯅꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯆꯣꯡꯉꯥ ꯇꯦꯅꯋꯥ ꯑꯅꯤꯈꯛ ꯕꯣꯀꯜꯒꯤ ꯃꯁꯥꯗ ꯇꯣꯡꯂꯗꯨꯅ శ్రీ ꯔꯥꯙꯥ ꯁ꯭ꯌꯥꯝ ꯑꯅꯤꯕꯨ ꯆꯤꯡꯅ ꯌꯦꯡꯗꯨꯅ ꯐꯖꯩꯗꯀꯣ ꯑꯩꯒꯤ ꯏꯕꯦꯝꯃꯁꯦ ꯐꯖꯩꯗꯀꯣ ꯑꯩꯒꯤ ꯏꯕꯨꯡꯉꯣꯁꯦ ꯑꯁꯨꯝꯅ ꯊꯥꯒꯠꯅꯔꯝꯕꯗꯒꯤ ꯆꯣꯡꯉꯥ ꯇꯦꯅꯋꯥ ꯑꯅꯤꯗꯣ ꯁꯥꯎꯅꯔꯛꯇꯨꯅ ꯈꯪꯂꯥꯎ ꯍꯦꯛ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ ꯍꯥꯏ ꯇꯦꯅꯋꯥ ꯂꯝꯍꯦꯟꯕꯤ ꯏꯀꯥꯏꯗꯦ ꯏꯀꯥꯏꯗꯦ ꯅꯪꯒꯤ ꯅꯕꯨꯡꯉꯣ ꯀ꯭ꯔꯤꯁꯅꯗꯣ ꯏꯀꯥꯏꯗꯦ ꯍꯥꯏ ꯇꯦꯅꯋꯥ ꯂꯝꯍꯦꯟꯕꯤ ꯉꯁꯥꯏ ꯆꯣꯡꯉꯥꯁꯤꯅ ꯍꯥꯏꯔꯛꯏꯕꯅꯤ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯃꯨꯛ ꯃꯈꯥꯗ ꯑꯃꯨꯛ ꯈꯨꯝꯃꯛꯇꯣꯏꯅꯤ ꯑꯃꯗꯨꯅ ꯑꯃꯨꯛ ꯇꯦꯅꯋꯥꯁꯤꯅ ꯍꯥꯏ ꯆꯣꯡꯉꯥ ꯆꯤꯟꯊꯤꯕꯤ ꯏꯀꯥꯏꯗꯦ ꯅꯪꯒꯤ ꯅꯕꯦꯝꯃ ꯔꯥꯙꯥꯗꯣ ꯑꯍꯤꯡꯗ ꯂꯩꯀꯥꯏ ꯀꯣꯏꯕꯤꯗꯣ ꯍꯥꯏ ꯆꯣꯡꯉꯥ ꯆꯤꯟꯊꯤꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯅꯕꯨꯡꯉꯣ ꯏꯀꯥꯏꯗꯕ ꯀ꯭ꯔꯤꯁꯅꯗꯣ ꯅꯪꯒꯤ ꯏꯀꯥꯏꯗꯕ ꯀ꯭ꯔꯤꯁꯅꯗꯣ ꯅꯨꯄꯤꯗ ꯈꯨꯔꯨꯝꯕ ꯉꯝꯕꯅꯤ ꯔꯥꯙꯥꯗ ꯈꯨꯔꯨꯝꯕ ꯉꯝꯕꯅꯤ ꯂꯥꯜꯂꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯇꯦꯅꯋꯥ ꯂꯝꯍꯦꯟꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯍꯤꯡ ꯆꯨꯞꯄ ꯀꯦꯁꯣꯔꯕꯣꯟꯗ ꯀꯞꯇꯨꯅ ꯇꯜꯂꯦꯟꯈꯤꯕꯗꯣ ꯑꯍꯤꯡ ꯆꯨꯞꯄ ꯀꯦꯁꯣꯔꯕꯣꯟꯗ ꯀꯞꯇꯨꯅ ꯇꯜꯂꯦꯟꯈꯤꯕꯗꯣ ꯃꯥꯅ ꯀꯞꯇꯨꯅ ꯇꯜꯂꯦꯟꯈꯤꯕꯗो ꯂꯩꯒꯤ ꯁꯖ꯭ꯖꯥ ꯆꯈꯥꯏꯕꯗꯣ ꯀꯥꯎꯔꯕꯔ ꯅꯤꯡꯁꯤꯡꯉꯨ ꯅꯪꯕꯨ ꯀꯥꯎꯔꯕꯔ ꯅꯤꯡꯁꯤꯡꯉꯨ ꯍꯥꯏ ꯇꯦꯅꯋꯥ ꯂꯝꯍꯦꯟꯕꯤ ꯁꯨꯃꯥꯏꯅ ꯍꯥꯏꯅꯔꯀꯥꯟꯗ ꯑꯗꯒꯤ ꯗꯥꯏꯂꯣꯒ ꯑꯁꯤ ꯃꯊꯪ ꯁꯥꯡꯉꯦ ꯌꯥꯝꯅ ꯏꯁꯩꯁꯦ ꯑꯗꯨꯒ ꯑꯅꯤꯁꯤ ꯋꯥꯁꯤ ꯉꯥꯡꯅꯔꯀꯥꯟꯁꯤꯗ ꯑꯀꯣꯟꯕꯗꯗꯤ ꯐꯨꯅꯔꯛꯄꯒꯤ ꯃꯑꯣꯡꯁꯦ ꯇꯧꯔꯀꯥꯟꯗ ꯂꯣꯏꯁꯟꯕꯅꯦꯕ ꯑꯩꯈꯣꯏ ꯆꯣꯡꯁꯤꯟ ꯐꯨꯅꯔꯦ ꯀꯥꯏꯅ ꯇꯧꯕꯗ ꯑꯗꯨꯅ ꯃꯁꯤ ꯏꯁꯩ ꯁꯛꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯗ ꯑꯩꯁꯦ 1976
76 78 79 swagi matang so ramani adigi matamduda 14 November gi akoi angang gi nimit aina tawbagi dance academy na khoi angang gai si puraga Kolkata yana khoi ji chatleba mapalamda chapasida khoi ju selection tawdana adaida khoi Manipur gi dance ki basic ma oriba khoi chali jagoi se si dum pareng sana khara achobuna mamang thanga aina khwai khumdolange matamdu yam piiba khumdolanga kan se jagoi se stage sare Luar perkara timing sih isi maga iga sih leho bani bi stage me aida. Jadi amna audience na hai besina ani sih sang ma haitrama ne moi je stage sang ba haitrama me aida liap lai re ne khale ba ko. Adui matam du de sai chonga tena ani sak doi bi sai si. Sak pani ba ani jiki sai si. Sak pasi matam du da koi ki Prime Minister Indira Gandhi ne oibiri. Adui ki matam du de koi si am nungai na madu da brochure ga phong dena angang oibini ne madu ki stage sang ta koi ju kan ne hauda ba hai tare. Yamna kaino hai ni khangau da ba. Adumai tawduna adagi dance academy gi waja kangpuna su yamna yamlu na chana tawbi aduna isilinaw gi mingse songa tena wain thole aduna hojik su aini academy sakhi matamda ai ming khangoi ba tena wa aini harakani ma julai tawduna jangi bado yam nungai se ise ma se magi thira ba konjel degi koi dialogue konana koi da tahan bi phangja ba koi puna makki lai ba khabni ha bisu thamjage che ma ade che ma koi matamam da di koi gi jagoi sai gi tambagi matang sida koi ahalaman amadi koi gi society sida jagoi sai gi koi gi kitang thak se hujika mana dabra haina khanjai adu matam du ga iche moi matam du ga hujika khena bagi khastang thambiyo adu ga iche moi bu imung manungna na matam du support taw bi rakhibra ha bisu adu di koi gi imung manungna yam support tawi aigi hai ba inga sai ju panjagi ba aigi ine se sina yam support tawi sai ras nung yaw tana mayam ma buja sandagi matam daga moi se dum dara abanina admai support taw dagi koi gi father mother imung loina manga support tawi aduna akoi gi nupi gi punsi sida akoi le sabi ori gi punsi haiba ma ko mau gi singda chalaba punsi haiba ma ani thongna khaidok pa yai masi timing sida tangkak se aduna matam du dadi mayam dana punna support tawra kan se sida chaning ma da chara ka dang waramani school chalure nang sak saba thongbi ge ngahak patharo jagoi mu chatoi ni na haiba gi yamna nungai ne le pa hai tare aduna aina su jagoi du pamjaru bani na yang kanna madu honara kanda ai sima oide yade ai jagoi si ai Manipur gi damakta akoi culture se sak tak tabe yade haiba gi wakhalon je sum lak pane aduna koina diploma certificate si 3 years se sin aina hona jar paduna ai se first time ba mayam gi akoi gi kenu si parikha sida first time matam se lupa humdra pi ba ba gi kenu se stipend hai tare ko 70 se pi re aduga akoi cycle chat pani matam du da cycle set ki ni ga lupa ani um ka eba adumai ka ka da lupa se 70 se lupa ani um ka kak toi ne ba ko adumai se phangak pasina diploma course yore se 3 years course ni se in gold medal am khak phangjai koi gi kuku sakar medal na koi jagoi rasta pi ba sima phangjai adu ngasai gi ai guru singsina ai bu tambirak pa aina su yamna khoidana aina pamjaru ba haitare sisina lai guru singsi kripa dagi aina sum kitang huju honajari bisi ngambraina aina sa taujai aduga mu pg yaw kan matam se su ai gi jagoi rasta koi oja koi gi adi guru haitare koi lai gidarba sorgiyo oja laurembam tombi haiba koi gi sutradari wana phauram base mana katpa gold medal se si aina madung su ai phangja hawi sumai tawduna ai semba sidi koi gi imung manung support tawra kan se sida dance academy da lai riba waja punamakna adi waja guru al mayam academy da lai bidami adu mayam sin lon mayam ge support engonda tambirak pa adugi mayam sini na ina thamjage adi huju university da ilai jari su dance academy se sida tamak pasina ai huji university lai bangam jari bani mayam gi pi haini ina tamjaru ba hei aina thamoi seng na mayam dai hona jaru base sin aduna ming pan ba ji yame waja se aina khoi tamjari diras ki waja ni sankirtan gini dagi tribal mayam su lai ko dagi la harau ba gini mayam se tamakan se waja guru mayam se loinak ai se moida kai hai tare yam nungsina waja sing se yam na khoi ni chai yam punsina lai na ba ina su waja sing ba ina isorda ina thamni je yam nungai je ise ma khoi gi ise ma gi imung manung gi support ai sana pam jai adigi khoi gi changningi haidana lambi se ai gi imung manung ya daga di yang wa sajani mane mayang mangda sakta ko phangjari ba punamak sing se phangamoi doine ba adagi mu adugi mathakta mu aina ngasai ani thoe na haijabase akoi gi lesabi oringa gi punsi yamga maugi singda chalaba punsi yamga ani ji gi tangkak sis da ai gi magi ani ji khenarak pase koi gi jagoi sei tawba haite haiba maksibida bu mapan se thok doini imung gi thabak su nom doini nupi oi ba haibase
ꯑꯩꯈꯣꯏꯒꯤ ꯀꯂꯥꯒꯤ ꯂꯝꯗ ꯆꯪꯉꯀꯥꯟꯗꯗꯤ ꯅꯨꯄꯥꯒꯗꯤ ꯈꯤꯇꯪ ꯈꯦꯠꯅꯔꯛꯑꯦꯕ ꯈꯦꯠꯅꯔꯛꯄꯅꯤꯅ ꯑꯩꯅ ꯉꯁꯥꯏꯒꯤ ꯖꯒꯣꯏꯁꯤ ꯇꯝꯅ ꯂꯥꯏꯔꯤꯛꯁꯤ ꯇꯝꯃꯀꯥꯟꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯃꯨꯛ MA ꯂꯣꯏꯔꯀꯥꯟꯁꯦ ꯁꯤꯗ PhD ꯑꯃꯨꯛ ꯇꯧꯅꯅꯕꯒꯤ ꯄ꯭ꯂꯥꯟꯁꯦ ꯂꯥꯛꯄ ꯀꯥꯟꯁꯦ ꯁꯤꯗ PhDꯁꯦ ꯇꯧꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯩꯒꯤ ꯀꯩꯅꯣꯁꯤꯁꯨ ꯑꯃꯨꯛ ꯑꯣꯖꯥ ꯑꯣꯏꯕꯁꯤꯁꯨ ꯑꯃꯨꯛ ꯈꯟꯖꯜꯂꯛꯄ ꯍꯥꯏꯇꯥꯔꯦ 2005 ꯈꯜꯂꯛꯄꯁꯤꯗ PhD ꯂꯣꯏꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯑꯣꯖꯥ ꯑꯣꯏꯕꯁꯤ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯃꯥꯒꯤ UGCꯒꯤ ꯅꯣꯔꯝꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗ ꯑꯩꯅ ꯋꯥꯔꯛꯈꯤꯕꯗꯣ ꯑꯗꯨꯗ ꯋꯥꯔꯛꯈꯤꯕꯗꯨꯗꯤ ꯑꯩ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯋꯥꯕꯒꯤ ꯑꯗꯨꯗꯤ ꯍꯦꯟ ꯋꯥꯅꯤꯡꯉꯥꯏꯗꯤ ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛꯇꯨꯁꯨ PhD ꯑꯃ ꯇꯧꯀꯥꯟꯁꯦ ꯔꯤꯁꯔꯁꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯀꯨꯞꯄꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯑꯩꯒꯤ ꯃꯇꯝꯗꯨꯗ ꯑꯩ ꯏꯆꯥ ꯑꯅꯤ ꯂꯩꯔꯦꯕ ꯏꯆꯥ ꯑꯅꯤ ꯂꯩꯅ ꯑꯩꯁꯦ PhDꯁꯤꯁꯨ ꯉꯝꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯃꯗꯨꯒꯤ ꯁꯞꯄꯣꯔꯠꯁꯤꯗꯤ ꯑꯩꯒꯤ ꯍꯁꯕꯦꯟꯅ ꯂꯣꯏ ꯄꯤꯕꯅꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯍꯁꯕꯦꯟꯁꯤꯅ ꯅꯪꯅ ꯇꯧꯕꯗꯣ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯍꯥꯏꯅ ꯃꯥꯅ ꯊꯥꯡꯗꯣꯛꯄꯤꯕꯒꯤ ꯌꯥꯝ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒꯗꯤꯀꯣ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯗꯤ ꯑꯩ ꯖꯒꯣꯏ ꯂꯥꯛꯇꯧꯔꯒꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔ ꯃꯇꯨꯡꯗꯗꯤ ꯀꯥꯡ ꯍꯇꯥꯡ ꯑꯣꯏꯔꯒ ꯇꯣꯛꯑꯦꯕ ꯈꯦꯠꯅꯕ ꯑꯩꯈꯣꯏꯒꯤ ꯃꯧꯒꯤ ꯑꯃꯨꯛ ꯔꯣꯜ ꯇꯥꯡꯀꯛ ꯑꯃ ꯂꯩꯔꯦꯀꯣ ꯂꯣꯏꯅꯕꯤꯒꯤ ꯇꯥꯡꯀꯛ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯑꯃꯨꯛ ꯇꯥꯡꯀꯛ ꯃꯁꯤꯒꯤ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯌꯥꯅꯕ ꯃꯦꯅꯦꯖ ꯇꯧꯔꯒ ꯆꯠꯆꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡꯗꯨꯅꯅꯦ ꯏꯆꯦꯃꯅ ꯉꯁꯤ ꯃꯥꯏ ꯄꯥꯛꯄꯤꯔꯤꯁꯦ ꯑꯗꯨ ꯃꯊꯛꯇ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯤꯅꯁꯨ ꯄꯨꯔꯥ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯦ ꯆꯨꯝꯃꯦ ꯑꯩꯒꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯏꯅꯦꯝꯄꯣꯛ ꯏꯀꯨ ꯃꯌꯥꯝꯁꯤꯅꯁꯨ ꯆꯠꯂꯨ ꯑꯗꯒꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯅꯤꯁꯤꯅꯁꯨ ꯑꯉꯥꯡꯒꯁꯦ ꯑꯗꯨꯝ ꯁꯦꯟꯅꯍꯧꯕꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯌꯥꯊꯣꯡꯗ ꯑꯩꯒꯤ ꯏꯄꯥꯝꯒꯤ ꯏꯅꯥꯎꯅꯨꯄꯤ ꯏꯆꯦꯅꯁꯨ ꯂꯣꯏꯅꯃꯛ ꯑꯉꯥꯡꯒꯁꯦ ꯁꯦꯟꯅꯍꯧꯔꯀꯥꯟda ꯑꯩꯅ ꯊꯕꯛꯁꯦ ꯉꯝꯖꯔꯤꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦꯃꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯏꯅꯦꯝ ꯏꯀꯨꯕꯣꯛ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯆꯦꯃꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯇꯥꯖꯕꯁꯦ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜ ꯑꯣꯏꯖꯕ ꯄꯨꯝꯅꯃꯛꯀꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯩꯈꯣꯏ ꯃꯇꯝ ꯁꯥꯡꯅ ꯇꯨꯡ ꯀꯣꯏꯅ ꯃꯇꯝ ꯆꯨꯞꯄꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯨ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯊꯝꯖꯒꯦ ꯇꯣꯝ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯏꯆꯦꯃ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯀꯛꯅꯕ ꯃꯇꯝꯅꯤꯅ ꯉꯥꯏꯍꯥꯛꯇꯪ ꯑꯩꯈꯣꯏ ꯏꯆꯦꯃꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ ꯚꯤꯌꯔꯁ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ ꯂꯝꯖꯤꯡꯕ ꯖꯨꯋꯦꯂꯔꯤꯅ ꯑꯗꯣꯝꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯦꯡꯕ ꯁꯅꯥ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯣꯡꯕ ꯁꯅꯥ ꯑꯁꯥꯃꯜꯗ ꯐꯪꯍꯟꯖꯔꯤ ꯑꯩꯈꯣꯏꯒꯤ ꯁꯔꯚꯤꯁꯁꯤꯡꯗꯤ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯗꯤꯖꯥꯏꯟꯁꯤꯡ ꯔꯦꯗꯤꯃꯦꯗꯇ ꯐꯪꯍꯟꯖꯔꯤ ꯁꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯕ ꯑꯁꯦꯡꯕ ꯁꯅꯥ ꯈꯛꯇꯃꯛ ꯄꯤꯖꯔꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯅ ꯑꯣꯔꯗꯔ ꯗꯦꯂꯤꯚꯔꯤꯁꯤꯡ ꯄꯤꯖꯔꯤ ꯁꯅꯥ ꯑꯁꯥꯃꯜ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯝꯅ ꯂꯧꯖꯔꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯨ ꯑꯗꯣꯝꯒꯤ ꯁꯔꯚꯤꯁꯇ ꯂꯩꯖꯔꯤ Ngasimak lengsinbirau Lamjingba Jewellery Private Limited DM College Road opposite Memsi Mall Thangmaiban Imphal West email lamjingbajewellery@gmail.com website www.lamjingbagoldbank.com contact us at 764293445 and 9402992391 Lamjingba Jewellery good quality is our priority ब्रेक के मतुंग दमुक तराम नोकचरी जेमा होय मखा सथजरपोइना जेमगी जगो इसगी लमसिदको फंबिगिबा अचीवमेंट अवार्ड सिंग अहोय पुनमना खंगजगे थंबियो आइना ngasai aina hajakiba koi certificate course agi horakan da koina first tarakhiba ade gold medal ani ma phangjare dance academy gi oina aduga akoi gi oja akoi mingona panjaraba oja thaurani sabina katpiba raslila da piba saita parisatna pibiba haitare kai oja thaurani gi mingda pibiba adugi ras ki gold medal amase phangjai aduga aise mu magi grade haitare koi gi jagoi gi lamda kaino gi delhi gi a grade ama phangjare aduga AR Imphal Radio gi sigi sinai koine isaida koi folk song da B high grade ama aduga na sangretam da su B high grade ama ngana phangjai aduga state kala gi scholarship adagi Delhi rongi koi junior fellowship na chingba mayam asu phangjai yam nuai jei chema makha ta jar poine chema 2012 to ko koi chema na lari ma phongbi haiba koine ta jaw masi matang su khasang thambi aina lari ma khak ras li lagi maram de ibala ma phongjaki adu aina aise 2008 ta aigi PhD se declare tawbani adu matung daina larik se rasila da base targo phongjabani koi gi rasila si shastriya nritya ma gi mi eng de jagoi ras haina thunba maming se maduda aina ijari basi akoi gi manipur gi oiba jagoi isai se di yamna kai di ina kana khunba chawra koi culture gi oiba ko pukai than leiraba umkhakni koi na haiba gi loiba din ngamaroi daba adu ko gi jagoi gi lam sidadi la harau ba haiba simadi khuna thadok ba yadre aduna foundation sidi pura la harau bani la harau ba sigi sidi leiba kai ni pukai sidi mi oiba sina ko
हेक पोलकपदगिना सिबा फाउसिदा चंगिबा मागिदा नॉलेज पीबा करी करी तौगदगी हाइमने सिंगु मयाम अम लैखरे अदुगी भातगी अखोइना जगोय एजे कइनो हाबजे हगोलागा अखोइना जगोय एसे हेक्ते इमांग से सिदा चुमनगी सुमाइना कोटपसिदि जगोय नते थमोयगे मागी इमोशन माइना फीलिंग खलकपसिना अखोइगी फोंदोरकपसे माइ जेचरगलना फोंदोरकपा मदुना अर्थ अमा पीबा ngamba सिबो अखोइना जगोयनि हना हाइदोरिनि अदुमाइना इखलकपसिना ला हराउबजे ताराकांदा ला हराउबगी ओइबा मिथोलॉजी वारी करी करा मयाम से पुखलाकांदा अखोइगी भारत लैरिबा जगोय मयाम सिगी मागी मागी नैनरकांदा मणिपुरी रास से कमाय तौबनो रास से कमाय तौबनो रास के मखल कमाय तौबनो मणिपुरी की जगोय रास से खुथे कमाय तौबनो अदुगा मणिपुरी की नतना अतोप लमसिंगसिदा लैरिबसिगा मणिपुरी जगोय गानि सिगी खेतनबा कमाय तौबनो हाइबने चिंबा मागी जेचर मूवमेंट म्यूजिक मयाम से सिमयाम से वइना लाइक तो इन हापसबने माने यानुगा जेसे मा हमका कोई मखा ताना जे मा कोई साई सकपी की बदुना मखल अमा ओबिग्रे मखल अमा गा मुखदोल तंबियु हाइन थमजगे से मा कोई बियर्स द कुदोल तमजगे अयाक से सुम डांस अकादमी दम हौना एसमा कनो तौइने मासे फोक से सकपसु पक्सैने हाइबा अदैदि आइना पोस्ट ग्रेजुएट तमतम से अखोइ ओजा कुमार माइबी उजिक्ति कनो तौद्रे सर्गियो ओइखरे सिदा इमा बामोने बेमा नंगसिदि फोक्स की खोले मु याविने हाइ हाइबसे आइना पीजी से तमतमना अखोइगी लाई कंगै थोकपाइना इसे यंख ओजान तनबिना मेंगोंदा अदुगी ममांगदि मयाम अखोइगी आरके ओजान नबिन हजि प्रधान गुरु ओइसिना लाहराउबगी बुंगसे चततन आइजि पिंगैदि हौना माने पुथोकपिरे लाहराउ इसे सकु चतपसे सुमाइना जगोइगी इसे म्यामसे साकांसे सिदा हजिकी ओजासिना माइबीगी ओइबे इसेसे नंगोंदबु याम पक्चदिनि हाइना तंबीबा अदु इसेसु आइना यामना पामजरुबा हाइतारेको अदुगी मतांग मतेम नंग तौजरके असी अखोइना लाहराउबगी लाइरोय नुमित यौद्रिंगैगी मरक्ता हाइतारे अखोइगी लाइगी लमथोकपा हाइना लाई लमथोकपा खंबिको अदुगी लाई लमथोकपसे सिदा माइबीसिना कंगलै हराउबसे सिदा कांजे कांगु पायरा कांसे सिदा लाई नुपी थिबाइना अमा पांथोए पांथोकपसे सिदा माना लाइसे तोंगरा कांसे सिदा मागी नुपी से कदाई लेगे ना माने कोई थिरक हाइतारे कांजे से पारा कान माने येंगकपदा सकपे इसे से सागी लाई तोंगरमनिना खनाउदि खरादि फेरे फेरे हारा सकतोइनेबा अदुगी इसे से एंगोंदा ओजाना सुम तंबिएबा मतेम दंग इसम हाइजराके तो बी या चिंगलाई लैमा या कदिंग on bidi Sano Sano dana iya tampang ini macam ni bu pamubi ngasini di korunumita Sano gi marni bu kongol ni bu urak tereko Isano yam sangi seisi 저기 마탕 마시 두리엔다부 레이리브라 юм다부 레이리브라 하베게 매암세 타타 sakpaneba ai sigisina mo khoi jagoi ge be sei leise khare sigisina adu nataba ai si folk song ani folk song sakpani ena mayam ne hek haibirak pa haidar sigi matang se sida khoi macha leimagi khoi cherau bagi nongma pan bagi se sida khara ngalingai matam se sida aingonda haibire अमदुगी चराउबे दु मेसेज बदुदा अखोइगी लिरिक्स अमसुंग माइ कंपोजर तौरिओ जासिना अखोइगी खुंद्राकपम कुलेचंद्र ओजा कुलेचंद्र खुंद्राकपम हेनने ओजा सी मा के ड्रामा सु इबा अयाम बदुम लीलागी करीगी इसेजुम तौबा मनोर साइसु तौबा ओजा सिना ए बे मनंग सकता यादे न हाइदना ओजा आइगी हैजरोइदा हाइन हाइबा ए सउ सउ एंटर माने मयक्सि एंगने पिबिरे दुगा कंपोज तौबिरे अदुगा आइना मु खितंग मदुदगी खितंग मु खितंग सेमदोक सेमजिन तौजरा कानसेना चराउबी इसे मसक्सै सुमाइ तौदना चाहि खुदिंगी चराउबी इसे सिंजे एंगोंदा सुम चाहि के हानि यामना तौतरे एमदे सामे इसे चराउबदुदा सकपिगी बेसै मतेक्तुसु खुदोल तंबि चराउबदा सकपै इसेजी अखोइना मणिपुर से सैथारा कांदा मणिपुर की फजब मयाम से सैथारा कांसे चराउबु नुमि सेसिदा फबे नुंगाइबा या फबे ओइबिउ हाइबगी पोतुदा लाकपनेबा मणिपुर सैथाबा मतेम थंग सकजरा आगे Manipur sana laimayum Poire lamdam nung silbi Singna koina pansaba
ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯔ ꯃꯌꯥꯝ ꯄꯥꯜꯂ ꯂꯩꯈ꯭ꯔꯦ ꯃꯥꯟꯅꯗꯕ ꯃꯌꯥꯝ ꯑꯗꯒꯤꯗꯤ ꯇꯥꯜ ꯌꯥꯎꯔꯀꯥꯟꯁꯤꯗ ꯀꯦꯒꯦꯅꯦꯗꯤ ꯀꯁꯥꯔꯦ ꯆꯤꯡꯎ ꯃꯥꯔꯖꯤꯡ ꯄꯥꯡꯒꯟꯕ ꯈꯥꯅ ꯆꯥꯎꯕꯅ ꯋꯥꯡꯕꯨꯔꯦ ꯄꯣꯏꯔꯩ ꯁꯅꯥ ꯂꯩꯄꯥꯛꯅꯦ ꯅꯤꯡꯊꯤꯖꯕꯤꯗꯤ ꯂꯝꯗꯝꯅꯦ ꯄꯣꯏꯔꯩ ꯁꯅꯥ ꯂꯩꯄꯥꯛꯅꯦ ꯍꯣ ꯄꯣꯏꯔꯩ ꯁꯅꯥ ꯂꯩꯄꯥꯛꯅꯦ ꯌꯥꯝ ꯁꯥꯡꯈ꯭ꯔꯦ ꯏꯆꯦꯃꯒꯤ ꯈꯣꯟꯖꯦꯜ ꯊꯤꯖꯔꯕ ꯃꯌꯥꯝꯁꯦ ꯇꯥꯕꯗꯨꯕꯨꯗꯤ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯏꯆꯦꯃꯕꯨꯁꯨ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯃꯈꯜ ꯃꯊꯦꯜꯒꯤ ꯏꯁꯩꯁꯤ ꯈꯨꯗꯣꯜ ꯃꯊꯪ ꯃꯊꯪ ꯇꯝꯕꯤꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯇꯝꯁꯨ ꯇꯝꯕꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯊꯝꯖꯒꯦ ꯏꯆꯦꯃꯁꯦ ꯑꯩꯈꯣই ꯖꯒꯣꯏꯒꯤ ꯂꯝꯗꯁꯨ ꯏꯁꯩꯒꯤ ꯂꯝꯗꯁꯨ ꯑꯅꯤꯃꯛ ꯇꯨꯅ ꯑꯗꯨꯝ ꯆꯠꯄꯤꯔꯤꯀꯣ ꯑꯗꯣ ꯏꯆꯦꯃ ꯑꯩꯈꯣꯏ ꯖꯒꯣꯏꯒꯤ ꯂꯝꯁꯤꯗꯗꯤ ꯏꯆꯦꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯑꯦꯋꯥꯔꯗ ꯐꯪꯕꯤꯈꯤꯕ ꯑꯗꯒꯤ ꯏꯆꯦꯃꯒꯤ ꯁꯥꯇ꯭ꯔꯤ ꯄꯨꯊꯣꯛꯄꯤꯈꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯄꯨꯊꯣꯛꯄꯤꯈꯤꯕ ꯀꯌꯥꯃꯨꯛꯀꯗꯤ ꯂꯩꯕꯤꯈ꯭ꯔꯦ ꯍꯥꯏꯕꯗꯨꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯩꯍꯥꯛꯁꯦ ꯖꯒꯣꯏꯒꯤ ꯂꯝꯗ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯇꯝꯕ ꯍꯧꯖꯔꯛꯄꯅꯤ ꯃꯁꯤꯗ ꯑꯩꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯀꯣꯔꯁꯇꯒꯤ ꯍꯧꯔꯒ ꯄꯣꯁ ꯒ꯭ꯔꯦꯖꯨꯋꯦꯠ ꯐꯥꯎ ꯇꯝꯖꯔꯛꯏ ꯃꯁꯤꯗ ꯑꯩꯅ ꯖꯒꯣꯏꯁꯤ ꯑꯌꯥꯝꯕ ꯑꯣꯏꯅ ꯑꯩꯁꯦ ꯔꯥꯁ ꯂꯤꯂꯥꯗ ꯑꯌꯥꯝꯕ ꯁꯥꯔꯛꯑꯦ ꯑꯉꯥꯡꯁꯤꯗꯤ ꯃꯁꯛꯁꯦ ꯂꯥꯏ ꯃꯥꯜꯂꯤꯗ ꯑꯗꯨꯅ ꯔꯥꯙꯥ ꯀ꯭ꯔꯤꯁꯅ ꯁꯥꯗꯤ ꯄꯛꯀꯅꯤ ꯍꯥꯏꯗꯅ ꯌꯥꯝ ꯄꯤꯛꯉꯩꯗꯩ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯀꯜꯀꯇꯥ ꯗꯦꯜꯂꯤ ꯃꯨꯝꯕꯩ ꯆꯠꯄ ꯀꯥꯟꯁꯦ ꯁꯤꯗ ꯔꯥꯙꯥ ꯀ꯭ꯔꯤꯁꯅꯒꯤ ꯔꯣꯜꯁꯤꯅ ꯑꯌꯥꯝꯕ ꯁꯥꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯔꯥꯙꯥ ꯀ꯭ꯔꯤꯁꯅꯒꯤ ꯔꯣꯜꯁꯤ ꯑꯌꯥꯝꯕ ꯑꯗꯨꯝ ꯑꯥꯎꯠꯁꯥꯏꯗꯀꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯔꯨꯁꯤꯌꯥꯒꯤ ꯀꯩꯅꯣꯗ ꯆꯠꯄ ꯁ꯭ꯀꯣꯠꯂꯦꯟꯗ ꯆꯠꯄ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯒꯣꯄꯤꯃꯛꯇꯕꯨ ꯌꯥꯎꯔꯁꯨ ꯑꯗꯒꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯔꯥꯁ ꯂꯤꯂꯥꯁꯦ ꯑꯌꯥꯝꯕ ꯇꯧꯖꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯖꯒꯣꯏꯒꯤ ꯂꯝꯗ ꯑꯩꯁꯦ ꯑꯦꯒ꯭ꯔꯦꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯪꯖꯔꯦ ꯃꯥꯅꯤ ꯏꯆꯦꯃꯅ ꯑꯩꯈꯣꯏ ꯏꯆꯦꯃꯒꯤ ꯁꯥꯇ꯭ꯔꯤ ꯃꯌꯥꯝ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯗꯤ ꯀꯌꯥꯃꯨꯛꯀꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯨꯊꯣꯛꯄꯤꯈ꯭ꯔꯒꯦ ꯑꯩꯁꯦ ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯂꯅꯥꯏ ꯇꯧꯕꯗꯤ ꯑꯩꯁꯨ ꯃꯇꯝꯗꯤ ꯂꯩꯇꯕꯅꯤꯅ ꯑꯩ ꯇꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ 2005ꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯁꯤꯗ BA ꯁꯦ 2020 ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ ꯑꯃꯗ ꯂꯩꯌꯦꯕ ꯂꯩꯕꯅꯤꯅ BAꯒꯤ ꯀꯣꯔꯁ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ MAꯒꯤ ꯀꯣꯔꯁ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅ ꯑꯅꯤꯁꯤꯗꯒꯤ ꯀꯨꯟꯁꯤ ꯌꯥꯝꯅ ꯆꯠꯈ꯭ꯔꯦ 2005ꯗꯒꯤꯅ ꯍꯧꯖꯤक ꯐꯥꯎꯁꯤꯗ ꯁꯤꯗꯩꯁꯤꯗ ꯖꯒꯣꯏꯗ ꯂꯝꯗ ꯌꯥꯝꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯅꯦꯠꯀ ꯄꯥꯁ ꯇꯧꯈꯤꯕ ꯃꯌꯥꯝꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ PhD ꯇꯧꯕꯒꯤ ꯁꯥꯟꯇꯤꯅꯤꯀꯦꯇꯟꯗ ꯃꯌꯥꯝ ꯑꯃ ꯂꯣꯏꯕꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯣꯖꯥ ꯑꯣꯏꯔꯤꯕꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ MA ꯂꯣꯏꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦꯃ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯏꯆꯦꯃ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯖꯒꯣꯏ ꯏꯁꯩ ꯇꯝꯕ ꯍꯧꯒꯠꯄꯤꯔꯤꯕ ꯑꯩꯈꯣꯏ ꯌꯪꯁꯇꯥꯔꯁꯤꯡꯁꯦ ꯁꯤꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯏꯆꯦꯃ ꯍꯣꯏꯅ ꯄꯤꯕꯤꯅꯤꯡꯕ ꯃꯦꯁꯦꯖ ꯑꯦꯗꯚꯥꯏꯁ ꯈꯖꯤꯛꯇꯪ ꯊꯝꯕꯤꯌꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯂꯥ ꯇꯧꯕ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯂꯥ ꯇꯧꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯕꯗꯤ ꯑꯣꯏꯗꯕ ꯉꯥꯡꯗꯕ ꯃꯤꯍꯦꯛ ꯃꯤꯅꯝꯃꯨꯕꯗ ꯀꯂꯥꯗꯗꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪꯒꯤꯗꯨꯒꯤ ꯃꯥ ꯆꯠꯈꯤꯕ ꯌꯥꯏ ꯑꯗꯨꯒ ꯃꯥꯅ ꯂꯥꯁꯇꯤꯡ ꯑꯣꯏꯕꯗꯤ ꯑꯣꯏꯔꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯑꯩꯒꯤ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥ ꯒꯨꯔु ꯀꯥꯎꯕꯁꯤꯃ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯅ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯒꯨꯔꯨꯗꯨ ꯍꯥꯟꯅ ꯈꯣꯏꯔꯝꯒꯗꯕꯅꯤ ꯑꯗꯨꯒ ꯒꯨꯔꯨꯗꯨꯒꯤ ꯀ꯭ꯔꯤꯄꯥꯗꯨꯅ ꯑꯩꯅ ꯉꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗꯁꯨ ꯊꯣꯛꯄ ꯉꯝꯖꯔꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯇꯝꯕꯁꯤ ꯂꯦꯞꯄ ꯅꯥꯏꯗꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯜꯆꯔꯁꯦ ꯂꯩꯔꯤꯕꯁꯤꯗꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯖꯒꯣꯏꯗ ꯍꯥꯏꯔꯣ ꯂꯥꯏ ꯍꯔꯥꯎꯕ ꯔꯥꯁ ꯂꯤꯂꯥ ꯁꯪꯀ꯭ꯔꯤꯇꯟꯗ ꯍꯥꯏꯔꯣ ꯈꯨꯕꯥꯏ ꯏꯁꯩ ꯍꯣꯂꯤ ꯑꯗꯒꯤ ꯋꯥꯔꯤ ꯂꯤꯕ ꯅꯦꯔꯦꯇꯤꯚ ꯑꯥꯔꯠ ꯐꯣꯔꯝ ꯃꯌꯥꯝ ꯂꯩꯔꯤ ꯐꯣꯛ ꯁꯣꯡꯗꯗ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏꯅ ꯁꯥꯒꯣꯟꯅꯅꯕ ꯁꯛꯄ ꯏꯁꯩ ꯑꯗꯒꯤ ꯑꯃꯨꯛ ꯔꯤꯆꯨꯋꯦꯜ ꯁꯣꯡ ꯃꯔꯤ ꯂꯩꯅ ꯁꯛꯄ ꯏꯁꯩ ꯑꯗꯨ ꯃꯊꯛꯇ ꯈꯨꯂꯪꯒꯤ ꯏꯁꯩ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯌꯣꯛꯅ ꯌꯥꯝꯅ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯈꯣꯡꯖꯣꯝ ꯄꯔꯕꯒꯤꯁꯨ ꯂꯩꯔꯤ ꯃꯣꯏꯔꯥꯡ ꯁꯥꯏꯒꯤꯁꯨ ꯂꯩꯔꯤ ꯐꯣꯛꯀꯤꯁꯤꯗ ꯁꯤꯗ ꯅꯠꯇꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯊꯥꯡꯒꯤ ꯀꯔꯤꯒꯤ ꯃꯌꯥꯝ ꯑꯃꯁꯨ ꯑꯃꯨꯛ ꯂꯩꯔꯤꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯇꯝꯕꯗꯁꯨ ꯌꯥꯝ ꯋꯥꯅ ꯊꯣꯛꯑꯗꯕ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯂꯝꯗꯨꯗꯗꯤ ꯌꯥꯝꯅ ꯑꯣꯖꯥꯗꯨꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯝꯕꯤꯕ ꯑꯗꯨꯒ ꯑꯣꯖꯥ ꯒꯨꯔꯨꯕꯨ ꯃꯤꯔꯥꯏꯗꯕ ꯑꯗꯨꯒ ꯑꯣꯏꯗꯕꯁꯤ ꯉꯥꯡꯗꯕ ꯑꯩ ꯉꯁꯤ ꯇꯧꯁꯟꯅꯕꯁꯤ ꯇꯧꯁꯟꯅꯗꯕ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦꯃꯅ ꯏꯆꯦꯃꯅ ꯃꯃꯜ ꯌꯥꯝꯂꯕ ꯄꯥꯎꯇꯥꯛ ꯄꯤꯕꯤꯔꯤꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯏꯟꯈꯠꯂꯛꯂꯤꯕ ꯌꯪꯁꯇꯥꯔꯁꯤꯡꯅꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯥꯕꯤꯔꯒ ꯁꯣꯏ ꯁꯣꯏꯗꯅ ꯃꯈꯣꯏꯅꯁꯨ ꯏꯟꯖꯔꯒꯁꯨ ꯆꯠꯂꯤ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯏꯟꯕꯤꯔꯒ ꯆꯠꯄꯁꯨ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯨ TOM TV ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯏꯆꯦꯃ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯏꯆꯦꯃꯗ ꯑꯩꯈꯣꯏ ꯈꯨꯕꯥꯛ ꯏꯁꯩꯅ ꯄꯟꯕꯤꯈꯤ ꯏꯆꯦꯃꯅ ꯍꯧꯖꯤꯛꯀꯣ ꯑꯗꯣ ꯈꯨꯕꯥꯛ ꯏꯁꯩꯒꯤ ꯃꯇꯥꯡꯁꯤꯅ ꯀꯃꯥꯏꯅ ꯃꯇꯦꯛ ꯑꯃꯇꯪ ꯑꯗꯨꯁꯨ ꯍꯣꯏ ꯑꯗꯨꯒꯤ ꯃꯇꯥꯡꯁꯦ
ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯁꯤꯗꯩꯗ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯁꯤ ꯂꯣꯏ ꯍꯦꯜꯂꯛꯇ ꯌꯥꯔꯛꯇ꯭ꯔꯦꯕ ꯑꯩꯅ ꯇꯝꯖꯔꯛꯏꯁꯦ ꯖꯒꯣꯏꯅꯤ ꯖꯒꯣꯏꯒꯤ ꯑꯣꯏꯕ ꯏꯁꯩꯁꯤꯗꯤ ꯈꯪꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯣꯝꯅ ꯑꯃꯨꯛ ꯈꯤꯇꯪ ꯅꯥꯊꯩꯔꯛꯑꯀꯥꯟꯗ ꯅꯠꯇ ꯁꯪꯀꯤꯔꯇꯟꯒꯤ ꯄꯣꯠ ꯃꯌꯥꯝꯁꯨ ꯌꯥꯎꯁꯜꯂꯛꯄ ꯑꯗꯨ ꯃꯊꯛꯇ ꯑꯃꯨꯛ ꯂꯥꯏ ꯍꯔꯥꯎꯕ ꯍꯥꯏꯔꯒꯁꯨ ꯃꯥꯏꯕꯤꯅ ꯁꯛꯄ ꯃꯥꯏꯕꯅ ꯁꯛꯄ ꯄꯦꯅꯥ ꯈꯣꯡꯕꯅ ꯁꯛꯄ ꯒꯥꯏꯁꯦ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗꯗꯤ ꯄꯦꯅꯥꯒꯤ ꯏꯁꯩꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯪꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯟꯗꯃꯁ꯭ꯔꯤ ꯐꯪꯕꯤꯔꯤꯕ ꯑꯣꯖꯥ ꯃꯪꯒꯤꯁꯤꯗꯒꯤ ꯑꯌꯥꯝꯕ ꯇꯝꯖꯩ ꯑꯩꯅ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕꯔꯣꯟꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯝꯁꯥꯡꯒꯤ ꯑꯣꯖꯥ ꯕꯤꯙꯨꯅ ꯂꯩꯔꯝꯃꯤꯀꯣ ꯃꯉꯣꯟꯗꯒꯤ ꯑꯃꯨꯛ ꯇꯝꯖꯩ ꯁꯨꯃꯥꯏꯅ ꯇꯝꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏ ꯁꯪꯒꯤꯇꯟꯒꯤ ꯄꯣꯠꯁꯤꯁꯨ ꯇꯝꯗ ꯑꯃꯨꯛ ꯌꯥꯔꯛꯇ꯭ꯔꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯈꯨꯕꯥꯛ ꯏꯁꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄꯟꯗꯃꯁ꯭ꯔꯤ ꯐꯪꯕꯤꯈ꯭ꯔꯕ ꯑꯩꯈꯣꯏ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯊꯧꯔꯥꯅꯤ ꯁꯥꯕꯤ ꯁꯤꯗꯒꯤ ꯑꯩꯅ ꯈꯨꯕꯥꯛ ꯏꯁꯩꯒꯤ ꯀꯩꯅꯣ ꯄꯥꯔꯠꯁꯤꯃ ꯇꯝꯖꯕꯅꯤ ꯑꯗꯨꯒ ꯍꯣꯂꯤꯒꯤ ꯄꯥꯔꯠꯁꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯒꯨꯔꯨ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯂꯥꯛꯄꯇꯤꯗꯒꯤ ꯇꯝꯖꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯕꯁꯤꯗ ꯑꯩꯅ ꯈꯨꯕꯥꯛ ꯏꯁꯩꯒꯤ ꯃꯇꯥꯡꯗ ꯂꯥꯛꯆꯒꯦ ꯈꯨꯕꯥꯛ ꯏꯁꯩꯒꯤꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯈꯨꯕꯥꯛ ꯏꯁꯩꯁꯦ ꯍꯣꯂꯤꯁꯤꯒ ꯑꯗꯨꯝ ꯄꯨꯟꯁꯤꯜꯂꯛꯇꯣꯏꯔꯣ ꯅꯠꯇꯦ ꯃꯈꯜ ꯃꯈꯜꯅꯦ ꯑꯃꯃꯝꯅꯤ ꯍꯣꯂꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪꯒꯤ ꯃꯇꯝꯗ ꯁꯛꯄ ꯑꯩꯈꯣꯏꯒꯤ ꯑꯕꯦꯔ ꯆꯥꯏꯅꯗꯅ ꯁꯛꯄ ꯔꯥꯙꯥ ꯀ꯭ꯔꯤꯁꯅ ꯊꯥꯔꯀꯥꯟꯗ ꯑꯗꯣ ꯍꯣꯂꯤ ꯑꯩꯈꯣꯏ ꯌꯥꯎꯁꯪꯁꯨ ꯌꯥꯝ ꯅꯛꯁꯜꯂꯛꯑꯦ ꯑꯩꯈꯣꯏ ꯌꯥꯎꯁꯪꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯣꯝ ꯇꯤꯚꯤꯗ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯔꯁꯤꯡꯗ ꯌꯥꯎꯁꯪꯒꯤ ꯈꯨꯗꯣꯜ ꯇꯝꯖꯕ ꯑꯣꯏꯅ ꯍꯣꯂꯤꯒꯤꯗꯨ ꯃꯇꯦꯛ ꯈꯤꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯑꯩꯈꯣꯏ ꯚꯤꯌꯔꯁꯤꯡꯗ ꯊꯝꯖꯒꯦ ꯁꯤꯃ ꯑꯗꯨꯝ ꯈꯨꯕꯥꯛ ꯏꯁꯩꯒꯤꯗꯨ ꯃꯇꯦꯛ ꯑꯃ ꯁꯛꯑꯝꯃꯒꯦ ꯑꯗꯨ ꯍꯣꯂꯤꯗꯣ ꯇꯥꯔꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯣꯖꯥꯁꯦ ꯑꯩ ꯈꯨꯔꯨꯝꯖꯔꯒ ꯑꯣꯖꯥꯅ ꯇꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯑꯀꯨꯔꯁꯤꯅ ꯔꯥꯝ ꯀ꯭ꯔꯤꯁꯅ ꯑꯅꯤꯁꯤ ꯂꯧꯔꯨꯔꯣ ꯀꯪꯁꯕꯣꯙ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯊꯥꯔꯛꯄꯁꯤ ꯁꯤꯗ ꯃꯗꯨꯗꯩꯗꯨꯗ ꯗꯥꯏꯂꯣꯛ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒꯤ ꯊꯝꯃꯝꯃꯀꯥꯟꯗ ꯗꯣꯂꯥꯏ ꯊꯧꯔꯛꯂꯦ ꯗꯣꯂꯥꯏ ꯊꯧꯔꯛꯂꯦ ꯑꯀꯨꯔ ꯕꯩꯁꯅꯣꯞꯅ ꯔꯥꯡꯈꯤ ꯀꯪꯁꯒꯤ ꯌꯥꯊꯪ ꯄꯨꯗꯨꯅ ꯗꯣꯂꯥꯏ ꯊꯧꯔꯛꯂꯦ ꯃꯣꯠ ꯌꯥꯎꯔ ꯁꯛꯑꯦ ꯁꯒꯣꯜ ꯆꯨꯞꯂꯦ ꯀꯣꯡꯒꯣꯡ ꯊꯥ ꯁꯒꯣꯜ ꯆꯨꯞꯂꯦ ꯀꯣꯡꯒꯣꯡ ꯊꯥ ꯈꯨꯠꯇ ꯁꯥꯖꯩ ꯍꯥꯏꯒꯗꯨꯅ ꯈꯨꯠꯇ ꯁꯥꯖꯩ ꯍꯥꯏꯒꯗꯨꯅ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯗꯣꯂꯥꯏ ꯊꯧꯔꯛꯂꯦ ꯁꯤꯝꯇꯪ ꯊꯝꯖꯒꯦ ꯑꯝꯇ ꯍꯣꯂꯤꯒꯤ ꯍꯥꯏꯕꯤꯔꯕꯅꯤꯅꯀꯣ ꯍꯣꯂꯤꯁꯦ ꯑꯩꯅ ꯑꯣꯖꯥ ꯑꯩꯈꯣꯏ ꯒꯨꯔꯨ ꯑꯣꯖꯥ ꯂꯥꯛꯄꯇꯤꯗꯒꯤ ꯈꯤꯇꯪ ꯇꯝꯖꯕꯅꯤ ꯇꯅꯧ ꯇꯅꯧ ꯎꯅꯥꯎ ꯎꯐꯩ ꯁꯥꯊꯛꯇ ꯄꯨꯛꯅꯤꯡ ꯍꯣꯔꯦ ꯆꯣꯡꯉꯥ ꯀꯣꯀꯤꯜ ꯈꯣꯟꯊꯣꯛꯇ ꯇꯅꯧ ꯇꯅꯧ ꯎꯅꯥꯎ ꯎꯐꯩ ꯁꯥꯊꯛꯇ ꯂꯩꯀꯥ ꯈꯣꯟꯖꯦꯜ ꯋꯥꯍꯣꯡ ꯅꯨꯡꯁꯤꯠ ꯅꯨꯡꯉꯣꯜꯂꯛꯇ ꯂꯩꯀꯥ ꯈꯣꯟꯖꯦꯜ ꯋꯥꯍꯣꯡ ꯅꯨꯡꯁꯤꯠ ꯅꯨꯡꯉꯣꯜꯂꯛꯇ ꯉꯔꯪ ꯉꯔꯪ ꯉꯪꯂꯤ ꯉꯔꯪ ꯉꯔꯪ ꯉꯪꯂꯤ ꯉꯔꯪ 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 ꯉꯪꯂꯤ ꯈꯣꯌꯥꯝ ꯈꯣꯏꯃꯨ ꯂꯩꯀꯥꯂꯛꯇ ꯇꯅꯧ ꯇꯅꯧ ꯎꯅꯥꯎ ꯎꯐꯩ ꯁꯥꯊꯛꯇ ꯃꯥꯙꯕꯤ ꯑꯣꯔꯦꯔꯩ ꯅꯨꯡꯒꯥꯔꯩ ꯇꯅꯧꯕꯤ ꯅꯔꯛꯇ ꯄꯣꯝꯁꯥꯠ ꯄꯣꯝꯁꯥꯠ ꯅꯔꯦ ꯅꯣꯝ 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 ꯉꯥꯏꯔꯦꯛꯀꯤ ꯀꯨꯝꯂꯥꯛ ꯀꯨꯝꯂꯣꯠ ꯀꯨꯝꯂꯥꯛ ꯀꯨꯝ ꯆꯔꯨꯡ ꯆꯔꯨꯡ ꯉꯥꯛꯇ ꯇꯅꯧ ꯇꯅꯧ ꯎꯅꯥꯎ ꯎꯐꯩ ꯁꯥꯊꯛꯇ ꯆꯦꯃꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯔꯤ ꯀꯌꯥ ꯇꯥꯀꯛ ꯀꯌꯥꯕꯨ ꯑꯩꯈꯣꯏꯅ ꯍꯪꯖꯕꯒꯤ ꯏꯇꯩ ꯄꯥꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯆꯦꯃꯅ ꯑꯌꯥꯕ ꯂꯧꯖꯔꯒ ꯑꯩꯈꯣꯏꯅ ꯆꯦꯃꯒꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯤꯕꯨ ꯑꯩꯈꯣꯏꯅ ꯈꯪꯖꯕꯒꯤ ꯇꯥꯟꯖꯥꯁꯦ ꯂꯧꯖꯕꯅꯤ ꯑꯗꯣ ꯑꯀꯛꯅꯕ ꯑꯩꯈꯣꯏꯒꯤ ꯄꯨꯡꯈꯥꯏ ꯑꯃꯈꯛ ꯑꯣꯏꯖꯕꯅ ꯏꯆꯦꯃ ꯃꯇꯨꯡꯗ ꯑꯃꯨꯛ ꯏꯆꯦꯃꯒꯤ ꯎꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯔꯒ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯍꯪꯖꯅꯤꯡꯕ ꯈꯪꯖꯅꯤꯡꯕꯁꯨ ꯆꯤꯊꯔꯒ ꯑꯗꯨꯝ ꯂꯩꯖꯍꯧꯔꯦ ꯑꯃꯨꯛ ꯎꯅꯖꯔꯒ ꯑꯩꯈꯣꯏ ꯚꯤꯌꯔꯁꯤꯡꯗ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯂꯝꯖꯤꯡꯕ ꯒ꯭ꯔꯨꯞꯀꯤ ꯚꯔꯇꯤꯀꯦꯜ ꯌꯨꯅꯤꯠ ꯑꯃ ꯑꯣꯏꯖꯔꯤꯕ ꯆꯤꯟꯖꯥꯛ.com.gꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯝ ꯇꯤꯚꯤꯅ ꯆꯝꯂꯕ ꯒꯤꯐ ꯍꯦꯝꯄꯔ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯇꯣꯝ ꯁꯣ ꯃꯅꯤꯄꯨꯔꯕꯨ ꯑꯩꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯌꯥꯝꯅ ꯑꯃꯨꯛ ꯎꯅꯕꯒꯤ ꯇꯥꯟꯖꯥꯗ ꯐꯪꯖꯔꯒꯗꯤ ꯍꯥꯏꯅꯤꯡꯕꯅ ꯌꯥꯝꯕꯅꯤꯅ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯥꯅꯤ ꯊꯥꯒꯠꯆꯔꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯣꯝ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯏꯆꯦꯃꯕꯨ ꯑꯩꯈꯣꯏ ꯆꯤꯜꯂꯕ ꯇꯥꯟꯖꯥ ꯀꯌꯥ ꯑꯃ ꯈꯥꯏꯗꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯅ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯚꯤꯌꯔꯁ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯆꯦꯃꯕꯨ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯑꯅꯧꯕ ꯒꯦꯁ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯅꯨꯃꯤꯠꯇꯨ ꯐꯥꯎꯕ ꯄꯨꯡꯐꯝꯗꯨ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯒꯗꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ